Lepak Pum Ujbamar Ujbapau Khara update Taujari. Supreme Court na ngasi anok bajas mga fanglagani. Masih tharaga apun bajas masing kuntragani thoi churagani. Rajasthan Patna amasung Manipur ki High Court sing Chief Justice ahom. Justice Pankal Mithal, Justice Sanjoy Kerol amasung PB Sanjoy Kumargal loidana atai Senior High Court Judge ani ka loidana wasak lauduna. Haying ning thawkaban numita Supreme Court na anok bajas mga fanglagani. Masih tharaga Supreme Court ki laifam thokpa apun bajas kuntraga mari laikadabada kuntragani thoi churagani. Supreme Court ki anok building complex ta laiba auditorium ta pangthokadaba thauram amada. Patna High Court ki Justice Ahasa Nudin amasung Allahabad High Court ki Justice Manoj Mishra Chief Justice of Indian Supreme Court Judging oina wasak lauragani. Center na thang numita official oina lauthokiba Judge mga atuki manungta khwaidaki senior oiba si Justice Mithal ne. Allahabad High Court na magi parent kedani magjun taraga taret lisinga mga sampun umpuga mathoy da poki. Maghaw ki pasahigi October taraga maridagi Rajasthan High Court ki Chief Justice oina thabag thoraki. Mag January mari lisinga ni kun ka mathoy dagi Union Territory of Jammu and Kashmir amasung Union Territory Ladakh ki Kaman High Court ki Chief Justice adu oina su wasak lauki. Ayang wasak lau kadoriba ani suba khwaidaki senior oiba Justice Kerol ni magi Feren IC Kedar ni Himachal Pradesh ni mag Patna High Court ki Chief Justice oiki. Mag November mafan lising ani taraga ni Fanda Tripura High Court ki amasung November taraga mathoi lising ani taraga mafanda Patna High Court ki Chief Justice habki mag August kulumdoi lising amaga sampan umpuga mathoi da poki. Telangana High Court ki haurakiba Justice PB Sanjoy Kumara Judge mga ki list atuda ahum suba khwaidagi senior oiba judge ne. Haukiba sahi ki December taraga humdoida Colosseum aduna recommend tawkiba amasung center na ayapi kiba matam aduda mag Manipur High Court ki Chief Justice oiki mag August taraga mari lising mga sampun umpuga humdoida poki. Justice Kumar na October taraga mari lising ani taraga mapanda Punjab and Haryana ki High Court ki judge am oina thabag tawki. February taraga mari lising ani kun gamathoida Manipur High Court ki Chief Justice oina wasak lauki. Patna High Court ki Justice Ahsanuddin Amanullah na Supreme Court ki Judge oina hapada marisuba judge ne. Magme taraga mathoi lising amaga sampan umbog humdai da poki. Hanagi Pakistan President amasung Army Chief Parvez Musharraf matam sangna naramlaba tungda Dubai ki hostanda leihidre. Pakistan ki hanagi President Parvez Musharraf matam sangna naraklaba matungda ngasi nomaijin numita leihidre. 4-star General ama oriba Musharraf na lising amaga sampan marfudra mapanda itana tabag ku amada sakti parba tungda Pakistan bu sahi tararom palame. Dubai dalay po hostal amada masagi sahi umpudra mapansuwa da siki maglising ani taraga taruk daki hauna medical treatment gidamag United Arab Emirates City adu dalay ki. Masigi mamang au kiba sahi da evaluate doses lainagi complication amadagi mag hospitalized tauki pagalakbagi oithokningai leitaba aruba tangkak amada leire amasung kayat sing thabag torokdre magi damit khudingi hingnanabagi damak khurumjari ana Musharraf ki imungna juntarada tweet amada haiki Parvez Musharraf lising amaga sampan nifoga humdoida New Delhi da poki nauna semkiba state Pakistan da Muslim sing paktana na chatkiba aduda mahagi mamafa sing yaukiba matam aduda magsuk nagi sahi mari khakta ngairi mahaki mafana for ministry da thabak tawi aduga mamana oza mane. Musharraf na masagi sahi taraga nifan surak pada Pakistan Army da yauki amasong madugi chief waraktrikai ki mamang elite commando unit amalusing ki India na fariba Kashmir ki area singala dana bagi operation ama yaba piba Pakistan amasong India po chapsana lan ama thogalam kadaba adugi damak mahpo mafam lakthok na daba hona kiba matam adugi Prime Minister Nawaz Sharif po tanthok laga mahana Pakistan ki lenghak pai ki General Parvez Musharraf na lising amaga sampan marfudra mapanda ida dabaku amada Pakistan lenghak ki sakti mon ki madugi matung mahagjun lising ani kun gamathoida President amasong Head of State oina wasak lauraki. Mag lising ani ni fanda resign tawki amasong hanagi Prime Minister Benazir Bhutto ki mapuroiba Asif Ali Zardari na Pakistan President hoiki. United States da 9/11 attacks atugi matung miyoi lising kaya hatkiba Pakistani solda arwanba basing dagi kulai pan ba drone sing operate tawbada American force sing bo ayaba pidun amasung Pakistan ki history da
Anboina Afghanistan Kamkai Faring da An Laitava Tribal areas in the domestic troops order to the Parves Musarap na Washington gi khwai gi marwaiba allies gi manung dagi amboy rakhi Ain ding krava PFI gi member home Madhya Pradesh gi fagat khre Madhya Pradesh police na ain ding krava Popular Front of India PFI gi outfit home ngasi Madhya Pradesh gi konong bawal dagi fagat pangam khre makoi gi mathakta lenga gi mathakta unlawful activists kya chathanaba thorang toramba gi maral Siri an officer over power on the phone dogly. Nasiki Tadok Asigi Mang Weden State Police na PFI member Marisungasi no manini Asigi Manunda Police custody the father and Tamkiba Lakibane. Quaidagi no what dog amada Narang thanks to the Mitazu PFI member Ani Bavaldagi Pagapangamki Aduga Homsuba member Amana Aurangad Dagi Pakibani Homsuba Mui Asidi Legang Nam Haki Matakta Warren Lautok Muini. Myoisi Augiba Sahida MP Police Special Task Force ta case amagamari lainana arrest tarum laba Myoini haiba official gi maikedi phongdorakli United States na China gi balloon kap thagre China na threat tawrakre United States ki atia sarukta paisalakiba China gi spy balloon ni hana thajabadu Atlantic Ocean ki mathakda US military na kap thagre Bas humuk sauba balloon atu da puba equipment sing recover taunanaba mission su haukre Nakala marumda China na madugi fataba falla kani ana US ta threat taukre hari China gi wena di air safe adu civilian gini amazon research ki damak thagat pada soiduna US ta paisen ki bani hari aduba yamna ka hen wang pa mafam ta pairamba masong US ki nuclear missile kyamarum thamba montagi atia saruk matak ta pairamba marum na US ki president Joe Biden ki pautak matungina Nongtil pung ani minat kuntraga mapan chatpada US military na Atlantic Ocean mathakta kap thagi solar panel yan thaba beluladu kairaga tarakpada makata mangtak pa amata yawkide South Carolina gi samudra mapan dagi kilometer 9.65 thapa mafam da ati ekaising taki ana Washington da senior oil defense official amana permission da phongdoki Virginia da base over Langley Air Force base ki Fighter aircraft amana misal amakat launch tawraga beluladu thuai ki bani beluladu US ki atia sarukta leiringe da thuai ki bani hairi maragazda belun kap tapagi thawdoka sida yamna pen da phongdok laduna China ki foreign ministry na China ki civilian unmanned air safety US na forces na duna attack tawbasi yamna yaning de masi ka henba mongda react tawbani amasong international practice thuai bani ana phongdoke Company ki aina yaba hak amasong interest China na soidana yokat kani loina na makha dawa action laukana ba hak sur lairi ana foreign ministry na thadokiba warol amadai ke China na beluladu yangsilaba matung da madu civilian air safe ni yamna thas da bomongda soidana paisen kebani ana US ki mafamda ajina pawfi ki yamna ingthana amasong professional oiba mongda thabak laukhat piu ana China na US ta afil dauke ana ministry hai ke US ki Defense Secretary Lloyd Austin na phongdokiba matungina President Biden gi bagdang makada F-22 fighter aircraft amana beluladu kap thagibani hairi PRC People's Republic of China na continental United States ta strategic sizing da spy taunana bagidamak sinnakiba beluladu US ki ngamkhai manunggi ising sarukda mathakda thuai khre hana Austin haike Defense officials na phongdokiba matungina Canada sarkar ki mafung phaba support ka loinana Belun thuai ki bani hari belun gi ate akai adu kilometer taraga mathoi ongi area da sai tholaga ta ki madu kongkat na military na thabak hokre an officers in haike Zahas gaya spodak sangsin gre amasung darga tarabadi lupthanaba driver singsu yauke US sarkar nami yaudaba boropotik vessel susinari madu samudra irunung da kumtharaga beluladu laukhanana bagi damaktani mission asida FBI gi officials sing amasung atai counter Intelligence Authority singsu yauri ana pawgi sourcing hairi US ki senior air defense official amana phongdokiba matungina yamna ka hen wangba mafamda paikiba beluladu Defense Department amatam khara ki mamang dagi yengsin hona laki hairi madu ahanba hokiba January 19 da Alaska da faisilaki January 19 da Canada gi atia sarukda paisin ki aduga January 19 ga madoida US ki atia sarukta Northern Ida hoda ambukhana faisilaki ana official aduna haiki Bakhmut ki city da sangsilakli ba Russia ki lanmi singa thawna fana lan thengari Ukraine Bakhmut ki eastern city da Russia ki lanmi singna anova reinforcement kya thomjilaktuna akan bamongda
Landasilagliba asdagi ngakthoknanaba Ukraine-gi lanmisina thawna fana lanthingnabagi thabak sathari hana Ukraine lanmigi lusingba amana garang thangchu numita phangdorakre. Russian-gi lanmisina hujik yetnaduna leiriba Donetsk region dasu anoba khongjang ama oina makhal kyagi selsing kapsilakpa leptri haire. Kiev-gi official na phangdorakpa pau amada lanpham asidagi chenhorakpa miyoising amadi mafam adugi miyambo kanhanaba honabada chawna mateng pangba British-gi volunteer ani gi asiba haksang Eastern War zone dagi phangba ngamkhre hana phangdorakre. Pawasina makata na phangdorakpada leibaga sigi Odessa gi khathangba city da supaksana Russian lanmisina power Gresin thuai ki bana maram oitana mafam adu da leiba miyoi million tangkhai amarumai phangdabagi awaba mayongnari. Tawdogase Russia na electric substation singda chatharakhiba akan betek adugi matungda southern city asi amangata na thanbada natana maisu phangandana lakhibane. Ukraine ki Deputy Defense Minister Hanna Mari Yarna phangdorakpada handaki chayol asida Russia gi akan ba lanmisina makoigi ariba pangalabadi khulai sing sinaduna bakmodigi akoibada leiriba kepki lanmisingbo takhaiduna sangchinhanaba leptan honaragli. Mafamasta Moscow gi lanmisina sakti leiraba khulai ki asinaduna Lyman sector da leiriba offensive khudingmak thugaiduna sangsilagli hana phangdorakre. Russian lanmisina angakpa maungda makoigi thawna lingjen punamak phodoktuna bakfort region lausina thaba kayar honarabaso mafamasta leiriba kipki lanmisina khongpam anthokna thawna laina Russian lanmisinga lanthengna badagi Russia gi honaba pumba mai pakhandanaba pakhandaba ngambagi damak defense minister na magi lanmising bo thagatba phongdorakre. Ukraine gi border guard service na pirakpa report amada hai makoigi lanmisina handak khwadagi nauna Russia ki lanmisina satharakpa attack sing ngakthokpaga loinana makoigi lanmi mari hatpaga loinana lanmi tare sathina asokapan nanghanduna makoigi mayokta chapchana lanthengnari. Ukraine ki official sina pirakpa report amada handaki chayol asida Russia lanmisina khwaidagi anuba lanjanga moina lepaka sigi eastern front line lansintana bombardment kya leptana satharakli makoina kapsilakiba sel sing asi marwena Chernihiv, Zaporizhia, Dnipro, Petrovsk, Kharkiv, Luhansk, Donetsk amadi Mykolaiv region singdani. Ngarang namidang waramgi fizul seladuna President Zelensky na hojik waragliba bakfurgi lamdamasi ihana kansinba lanpham am oiragli haiba khangkhre. Mana phangdorakibada hojik Russia ki maikedagi mahaki forcing hena thajilaktuna makhogi defense system asi thugainanaba lepalaitana honaragli haiki. Laibaka sagi nongpol thang bada laiba frontline city sing maruina Bakhmut, Bogleder, Yamin amadi atopa mafam kya yamna hena lusinba phibam thaleragle. Phibam asigi yenglaga France, Italy amadi United States na hokiba irai namita anova makal gi khulai kya Ukraine da piraklagani hana wasaki balaikhre hana Zelensky na makhata na phangdorakre. Nakala maromda Putin na Zelensky hatana pa wasaki hanagi Israel Prime Minister. Ukraine ki President Volodymyr Zelensky vo hatana pa Russia ki President atudagi wasagama bhangna lauki ani Ukraine da sathariba Russia ki lan asigi horokpada nakalani ki marakta wari sanabada santainaba amuk wena matam khara thabak tawrangkiba hanagi Israeli Prime Minister amada phangdorakre. Haukiba March da Moscow da chatpa khongchat amada lan adugi maramda President Vladimir Putin unavada nongsupki dusingba kharkhaki manungda am oirakrava hanagi Prime Minister Naftali Bennett na lan adugi ahoba seul singda thajadana mediator am oirakre ngasi forwa makhasa darakliba itanaba du lojanada honabada Bennett ki mediation ki honaba sing aduna karisu thoina tawkhidabagum urabasu garang thangsagi athengbada online da thagalakiba interview amada bhana phangdorakhiba sing aduna matamaduda manungda sathanariba diplomacy atugi matangda masong conflict adu madugi ngalgi numetsing aduda thuna loisinna ba sathagiba kodaki honaba sing adugi matangda owafum khara khangali atai hiram ke amuki matang dasu yauriba pung banga sangba interview aduda hanagi Israel ki Prime Minister aduna Ukraine ki President Volodymyr Zelensky na hananabagi aningba laiva habagi matangda Putin da mahang hangki hairi ayang hangki masigi matangda nangi wakal karino nangna Zelensky bo hananaba thawrang tawbra maduda mahang hairaki ayang Zelensky bo haloi madugi matungda ayang dangonda ayang Zelensky bo haloi aibo wasagadu ayonda piri haibasi ayang khangle haiki aina Zelensky bo haloi aina mahang haiki madugi matung Russian President Putin gi wasagadu Zelensky da khanganaba mangonda call tawki an Mr. Biden haiki. Ukraine ki Kharkiv da Russian air defense missile sing kapsilakre. Ukraine ki ani suba khwadi ki chawba city oriba Kharkiv da ngasi Russia na maruoina air defense ki damak sinaba S300 missile sing sinaduna attack torakpada mi manga sokre an official oiba pausing haire.
Kharkiv ki regional governor Ole Sini Hofok na fongdokhiba matungina apartment block amada S300 misal amata silakpada mi mari sokhi amasong higher education building amada su misal amata silakpada mi ama sokhi hairi margasida Ukraine gi nongpokta leiba Donetsk da Russian amasong Ukrainian forces ki marakta yamna kan lan thokre Donetsk ki governor Pavlo Kirillenko na fongdokhiba matungina Drozhkiv the city aduda Abadivka amadi masigi akoibada Russian forces na rocket attack torkoda misam manga soki hairi government ki judicial reform plan ki mayokda Israeli lising kya na forest tawkre Israeli government ki judicial system reform tawna bagi thawrang ki mayokda Israeli lising kya na city kya da protest athagre agency ki report na hai judicial system reform tawna bagi thawrang athoki mayokda Sadhariba protest ingi manungda kwadi ki chawba protest adu samudra mapang ki city Tel Avivda sadharibani protest adu da miu lising kya na saruk yari Prime Minister Benjamin Netanyahu ki government ha propose tawriba judicial reform singi matangda demonstrators singna sahul manga lepta rally pangthok tuna thawrang adu ki mayukta police sadharake protesters singna haribadi reform sing aduna Israeli court sing soran bagat oina ruling coalition da ahenma power pigani haibasne Northern Israel ki Haifa da pangthokpa demonstration da saruk yakhiba anagi PM Yair Lapin haiki madudi protesters sing asi aikhoi ki lebak po kanna ba tholakli bani aikhoi da parliament amasung court sing da fight tawgani amasung aikhoi ki lebak po kangani amromda Netanyahu amasung mahaki father sing da hairi madudi hauki basahi kya asida asoki madik powerful oraklaba judicial system ki power da pankhai lainana bagi demak judicial system da ahomba kya kharal akan bai pasi yamna mathau dai Supreme Court na political issues singda toina court thingjin thuna parliament na lepkadaba wari phobo lepake khutong sawa fangande anasuma koina claim tawri lebak sin bathungna lepna protest tarabasu Netanyahu na reform singado songsoi shoidana purakna ba achetpa wari blaukhre Panbaya padi Netanyahu masamak corruption ki charge singa marilina na well mayuknari bani masamak nadi aranba amata thaukiba leite haijarabasu maki opponent singda di reform sing adu maki casing adu ki matang da court makhatan action lokhatpa ngamandana pagi damakda lakandana bathawrang tawri bani haire Sili ki umang kada lamai sakpada ki yamrabada miyoi kulhomdoi sigre Kalian ki akan manung sagi maisa marakta sili ki mafung ki ada lairiba umang singda saglipat lamai sing laksin bagi thabak hena pusilaki ba galoinana Hausuk phabada yamrabada miyoi kulhomdoi ki punchi longkhe lamai sakpa ki phibam hanadagi hena lusilappada ki government na hauki ba thangjuna mita atoba lamdam amadasu emergency order chanhankre Official briefing amagi matungina aujik mafung ki ada lamai kana sakpa aduna maram oiduna miyoi lising magasam hena shelter singda changjapam lokre amadi Yamrabada miyoi chapat umpudha mapal langmai sapa aduga marilena na asoga panangre Sili government ki khwaidagi anoba emergency order aduna hana emergency order lauthokraba BO amasung novel region singa thangnariba kha thangpat lamdamgi araw kanya konsen ke capital Santiago da interior minister Carolina Tohana news conference amadhai ki madude weather conditions singna maram oiduna leptana sandorakliba lamai singado muthana ba khona bada hen lusilakle emergency ki phibam anadagi hena luchilakle minister na makhatan haiki mafam gyada saklipa lamai singatu laksinana bagi damakta mahausa gi oiba maram singna oirabasu kharadang hantarakpa mathau tai irai numita lamai mafam umbodara taruk yangat khe officers singi matungina southern hemisphere da kalen gi matamda sabagi sang celsius degree 40 gi mathak oiba galoinana nauna mafam gyada lamai sandoraktuna awabataraba miyoi singi masing engalakle Emergency order na koliva mi landa tabal lamdam home crabs apples amasung berries jauna apartment ki damakta lingba farm kaya gal oina na forest ki lam paksana lairi bane thangjana mita officers na pamis na haiki madudi Spain US Argentina Ecuador Brazil amasung Venezuela ki government sing na plane sing amasung firefighter sing yawwa mating offer darokle keep the kulai fishing bag mari laina na putin na warning tawkre Rusia da akiba piri balibag khudimakta Moscow na mafung pa response pigani ara Rusia ki president Vladimir Putin na phongdokre amasong Kiev da teheng kya pigani ana thajaba pikhibagi damakta mangna Germany bo kanna chai thangre Kremlin na anova offensive ama chathanaba masigi forcing consolidation tawri ana Ukraine ki president Volodymyr Zelensky na phongdokhiba matungda Putin na warning ase pikhibani Zelensky na Kiev da European Union ki Ursula von der Leyen ga loinana joint media conference amada wangang bada Kremlin na anova offensive ama chathanaba khona bagi wafam basi pankibani
Joint Press Conference aduda European Union gi chief na February 13 phawba gi manungda haibadi Ukraine gi conflict ahokiba sahi ama chapchana farakpagi manungda Russia gi meyokta anova athingba kya thamnana block asna lebre aina panki sahi marfu gi mamangda Russia gi khatak basiti Volgograd Red Army na Nazi troops sing bamai thiba pi khibagi thawdok ningsing duna pangthokiba taromamada Putin na haiki madudi Russia ba German teng singna amukan akiba pirak libasi thajabagi wangmadani asai mukong thang asigi mayukta aikoina pipam thokpa response pipa mathau dai hausugi matamda Russia da lan song na phaibasi mamangai gi matamda sok ki balan adugi yamna khenagani ana Putin na phangdoki panbaya bade Russian force in the land thengna bada sinana matam ka sunaraba technology da khumang chawsilaba asoba lan gi tank kya piragani ana tha asida noksok gi lebak sinna Ukraine da thajaba pi khibani kepgi wainadi tank sing da natana asanba missile sing amasung fighter jet sing chu pirak na ba noksok gi lebak sing da taksin balep tre Putin na ki madudi Russia na Ukraine gi noksok gi misang sing na thamliba athingba kaya mayuk na tuna lagli lebak sing asna athingba kaya thamduna su Russian military na Ukraine da sathariba special operation na sidilep khiroi Amaromda Bondel yan haiki madudi noksok gi lebak sing na thamliba athingba sing aduna maram oiduna Russia gi economy da chawna sokan duna lebak asigi sakot khongthang gi oiba thabak thoram sing gi progress maning allabani haiki Eastern Ukraine da Russia gi misal na at ki Britain gi volunteer ani gi haksang sinarakre January thada Ukraine gi nongpok thangba sarukda Russia na misal kapsilakpadagi sigraba British volunteer ani gi asi bhagsang Russia ga bandi gi sinarakpadagi phangba ngamkhre ana pau gi source samana phangdokli President Volodymyr Zelensky gi chief of staff na phangdoki bada Thrice Perry amade Andrew Pakso gi asi bhagsang ani du Ukraine da purakre karamba matam da haksang sing adu British embassy gi staff sing da sinaraga mayum lamdam da pogadagi abadu chapchana phangdoktri Humanitarian rescue sa dhakiba matamda makhoi ani du sikhibani ana ibung manungna phangdokle volunteer ani asi January 3 da Soledar city da satkhiba uhowi bakso gi ibung manungna phangdokhibada makhoi ani asi Russia na kablakiba misan panbadagi soklaba hal werpan pi ama makhoi na tongliba katha abgalaga punana bhona bada bom kapsilapagi tawtok ta sikhibani Soledar city asida akan bumong da khothok na bagi tawtok sing chadari haukiba thada Russia gi military claim to kibo wafum amada matam sangna lantheng na matung de Ukraine gi Solmain town am capture taw ngamle adubo wafum adu Ukraine gi government na yamna kan yakhide haji Ukraine da akan mamong da kuthok na rabasu Russia ga bandi sinatuna thadok na kiba asida Ukraine gi lanmi samaga taraga taruk thadorakre Ukraine gi thadok raba bandi sing adu Mario Folso defender yauri Carson amadi bakfut ki sniper sing su yauri special operation ki person ani amasu yauri Russian Defense Ministry gi baikadagi haikibada makhoi ni Ukraine ga bandi sinatuna thadok nakiba asida lanmi hompogo homdoi thadorakle United Arab Emirates na mediation tawraga bandi singatu thadok nakibani Russia madi Ukraine gi marakta bandi sinatuna thadok pasi handaki asina sahi asda aniraksu bani Ukraine su makhoi gi Russia na fajin khraba bandi singatu thadok na yamna kan hona tuna lakibani makatarakwa atopa yamna nuaitaba pau amakak danga Turkey amadi Syria da tumingai da akan bayua arakpada miwilising amaga sahum hena sikre Syria gi government na legak liwa area manungda magnitude 7.8 yauna akan bayua hapada yamrabada miwilising amaga sahum sire yuadu khathangba Turkey da epicenter ohi an hal minister gi pawvaloduna news agency na thadorakpa pawda haire Turkey asi malemi khwaidagi yamna amadi kan yuwa aganba zoni ana khangna bane ngasi ning thawgaba numita yuwa haba duda Aleppo Latakia hama aduga Tortus province da miu chatruk kontraga mapan asoga panangki aduga lesinga magasahum na siki ana ministry gi wafong warol da hai yuwa adu Syria gi local time da ayuk pung 3 minute taraga tarita kilometer 17.0 loba mafam dagi aurakibani ana US agency na hai yuwa ha ki ba matung minute taraga manga andaraga magnitude 6.7 yauna yuwa ha ki Yuwa habadu aduda lamdam aduda century amarongi manungasida kwaidagi kanba amangata asi ana thogan ba thodogni Turkish President RD Erdogan na yuwa habada sogalaba citizen singda magi thamoi ki paujel pibasu tweet tawri khatang ba Turkey gi asoba city singda ki building sing te kaiba amadi yumlo naba Syria yauna yuwa habaduda chauna mangdagalle biulising cha kya laifam ka lehenre sahi tararop hingsa ki awaba mayung naragli bani Arabida content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yang beriba punama padaga sari channel sana dom da kana badi
subscribe tawbidrabisina subscribe tawbiramo loinana like and share tawbusu kawbiganu pnamakpo amuk hanna thagajari